Kaithel da ahing yarektuna ima singi pot sangba madi miyamgi pot thangdok thangjen tawduna masagi sandal lambi ojaduna mahitamliba Kanglai Economic Development Organization kedo gi thomi ani handakta haidokkiba bosham na lauba ISSLC examination da mai paklakpada lamlong kaithel fambi apunba nupi lupna harau tyamna okrai mai paklaba kedo gi thomi ani adudi uchiwa mayai lekai dagi kharibam syamgi machanupa Suresh Kumar amadi Sabungkhok makha lekai dagi longjam Joy Kumar gi machanupa Bitan Kumar ne examination aduda Suresh Kumar na uchiwa da leiba Thongaujam Ibobi Memorial English School dagi first division da pass tawraki mahaki apokpana check suduna imung puna bahona bada mateng oina na ba mahak haukiba jahi lisingani Taranipan, mahang na class 8 karakpa matamdagi kedo da yauraki. Hauze ki imoino ima kaithel da leiduna thabak suna Johnston Higher Secondary School da science stream da class 11 tamle. Mahang National Defense Academy da changduna army officer oiningmagi pandam lehauri. Loinana longjam Bitan Kumar na yangang pokpi da leiba Tongau High School dagi third division da pass tawraki. Mahaki apokpa kedo gi member oiduna imung puna bokhona baduda mahak su haukiba chahili singani tarani pandagi mahang na class 8 karakpa matamdagi kedo da yauraki. Hauze khurai lamlong kaithel da punna apokpa ga loina duna thabak suminari amadi Moirangpurel Panam Higher Secondary School da science stream da class 11 tamduna lairik makha tamthare maha class 12 loibaga hingba ngamnaba sentok leiba thabak ama fangna na bahona gani haina chetna thajaba thamle haina phongdorakli khurai lamlong kaithel gi temporary market set pangthokiba makoi ani bu okpagi thoromaduda sel gi mana yauna tongan ba khudol pot kya piduna tungi punsida amuk hena mai pakna ba puning thogatke Thoromaduga Mari Lainana Lamlong Kaithel Fambi Apun Banupi Lup ki President R.K. Dhanapati na Phongdokhibada Kaithel asida Kaithel Fambi singna chara taliba si kedoge icha singi pangal tangkhai ma yauri ngasi asumna lairiba se makhoiga ekhoiga imung amada ima icha leiminabugum leiminaduna asigi thak asi yorpani haike hiram khudingmakta thaksi khasi naina chatpa simaru oi kedoge icha singi lamchat ase amukta ukhidre aduki matik fajaba thogalon ngakna duna lairiba se tamjaningai ni masida makhoibu thabak suba mini haiba se thadoktuna makhoibu su Kaithel ima singna ikai khumnadi bani haina kedogi thomi singbu thagatba phongdokhe amaronda kedogi icha singna tawriba se kanana su tawbangam loi makhoi bu thak wangna thamgada bani haiba se Kaithel famli ba singna matam pumna makta kauroi da bani haina Dhanapati na Kaithel fambi singi pungning singsinke mahangna makhata na phongdokhibada matam likna sizina duna thabak chilhau thidaba angang singa se haujiki matam da yamna tangbane masigi mathakta lairik haitaba yade haiduna Hotnaduna kedogi thomi kya lairik tamli makhoigi tumpham safam lairik tawpham haina tongan ba leiba nate adubu ngamna na bahonaduna lakliba sidam yam pumna makna pungning thogatpham thoi metric pass tawre haiduna tokpa yaroi mathang pass tawduna achawmi oisano amadi thabak khuding makta lairik amadi laisu punna khangduna matik chaba mi amamam oirau class 10 haiba asidi haujiki matamdadi karisu nate makha tarakpada position leba phawba yauduna mai pakna haurau lairik laisugi lamda ima singna achawa mateng pangani haina kedogi thomi pumna maki Kaithel ima singna pungning thawatki Thaksi kasi naina na satase politics da ni khangde maruk mapa unabada ni khangde karigumba laikai karigumba sakhna ba thawran thawdara ni khangde sumaina mi tenba Taksi kasi itaba ama oiba maramda ako ngasi kedo isa sinatawriba si discipline sumaito bade senju tengnade